Andro Kendrada Mirep Oigadouriba Sanjoy gi worker Kharada Kihanbagi Thabak Chatharakpabu Yaningdab Phongdokre Handak Pangthokodoriba Assembly election asida Andro Kendrada Mirep Oina Chongthoknaba sem sariba Laurembam Sanjoy gi worker oiriba Huikapta laiba Kharada miyoi kharana kihan khanganbagi Thabak Chatharamle haire Hiram asigi matangda ngase Angtha GP ward number 7 Huikap ki ward member Thangjam Binoina Manipur gi lainga ke mari lainaba singda mijeng changbiduna laukhatpam thokpa ngak senbagi thabak chapchana laukhat bina bataksin khrei loina nangasi yari pok yambem da pangthokpa paugi mifam amada Thangjam Binoina phongdokibada Bharat Sangbidana piriba isage apamba mirep khalaga bot thadabagi hak adu Andro Kendrage huikaptagi miyoi kharana kihan khanganbagi thabak chathaduna lan lamjingna bohnaduna lairei thong asi yamna laibak thibane Ngarang ayuk pung mapan lom tarakpada huikap ke ima ibel sing amadi worker sing na masa na ngamjaba athel pot sing Andro Kendrada Mirep Oigadouriba Laurembam Sanjoy gi mayumda thinba chatke athem pot thinba chaliba miyoi sing aduna huikap makha laikai yaurakpada Manipur lainga ki hanagi minister amagi worker na lusingba miyoi kunthra romna ayet papi baga loinana social media da share tawraklabadi hatkane Gari thugaigani haina aki akhang pibagi thabak chathaki haikhe mahakna makhata na paumi singda phongdokibade hairiba miyoi sing asina ngarang numidang pung 9 dagi 12 minute kunthra phauba huikapta laiba Sanjoy gi worker singge yumda sangduna ngasi ayuk pung 3 ta huikap mayai laikai community hall da thorakadabani haina kihanbagi thabak chatharakhe khudakta Andro police station da report ama piduna nakalani makta wari saduna waroisin purakna bahaijakhe Adubu police report pisiluba miyoi marigi mathakta akan ba wafam thamduna kihan khanganbagi thabak chatharaklei maduna nupi angang sing mipaiba phaunare maramaduna hiram masiga mari leinana lainga ki mari leinaba authority gi mijeng sangbiduna chaksin thawrangi thabak laukhat piyo Andro gi voter singna ingna sikna masagi apamba mirepta bot thadaba phangan biyo haina su makhata na phongdokhe state lainga ki share puthokpa ngamdavana Imphal smart city project fail oigadore India gi tongan ba state singda lariba city singbu matamga chanaba mawongda semgatnabagi pandamda kumja 2017 da central government na hawdokhiba smart city project ki damag laibak asigi city chama khangatpada Imphal su yaukhe adum oinamak project asigi puthokpam thokpa state share adu Manipur laingakna puthokpa ngamdabadagi Imphal da smart city uba phangloi daure project asigi damak Manipur laingakna akhanana semkiba Imphal smart city limited company dagi phangba paugi matunginna project asigi plan budget ase lupa crore lising ama waire hairiba senpham ase center amadi state laingak na chada yangkai puthokna gadabane project asigi ahanba phase ki senpham oina central government na kumja 2017 gi march thada lupa crore chamaga taret amadi 2019 gi november thada crore humudra ka mapan punna crore chamaga marfuga taru kaitharakre Hairiba senpham asigi manungda state laingakna smart city ki project ase paikhanabagi damag crore chamaga nifu manga hojik phawboda thadorakre loinana state ki puthokpam thokpa share adugi manungda supnatagi lupa crore kuntamag puthokiba maramna project asigi ani suba phase ki senthang lauthaba ngamdana leire chahi bangagi oina paikhatkiba project ase sahi asigi march thada loigadabane adumakpu covid laichet asigi yenglaga mathang sahi 2023 ge march tha phawba Central government na sangdokhrabane serak asida awang nongpok state singi manungda Tripura gi oina di ahanba phase ki senthang center na puthokraba matungda state lainga kesu puthokpam thokpa state share adu mapung phana puthoktuna ani suba phase ki senthang lauthakhrabane Tripura gi oina su state lainga na puthokliba senpham ase ADB na chingba achauba bank singdagi loan lauraga puthokibane Manipur gi oina di ahanba phase ki state share fauba puthokpa ngamdringaida laingak asigi matam loikhiba maramna project ase khangu thakta mangkhigadra haibagi mipainare haire paw asina makhata na hai Manipur da project asigi makhada Imphal municipality na konba maru oiba lambi sing junction kunga tareta traffic signal light thamnaba honare masigi manungda traffic light taraga manga de mapung phana chalaiba hore loinana taraga nithoi ama hauji kanna semjin sajinbagi thabak chathare Masigi su mathakta maru oiba lambi singda CCTV camera amadi automatic number plate recognition system ANPR ge camera chamaga kunthra humdoi panaba pandam thamle masigi manungda hojing maki oina camera
मरफुद्रादी पानबा ngamle हाइरिबा ANPR अमदी CCTV सर्विलेंस न सिंगबा सिंगसे चिंगमैरोंगे नौना सागलिबा सिविल सेक्रेटरीट लैबा इंटीग्रेटेड कमांड एंड कंट्रोल सेंटर दगी चलाइबा हौख्रे सिस्टम असि मपुंग फाना चलाइबदा चौरांगना लुपा करोड़ 155 रोम चंगनी हाइना पानरी हाइरे प्रोजेक्ट असिगी मनुंग चन्ना ख्वाइरंबनगी इमा कैथेल अनिगी मरक्ता मॉल रोड सेंगबटपा हौख्रे अहानबा फेज की ओइना इमा कैथेल मचुंदगी कस्तूरी थोंग फाउबा सेंबल ओइसिलक्ले अनिसुबा फेस्टा खुयाथोंग फाउबा यौसिननबा होनगने मसीदा सुनतना कंगलागी इम्फाल तुरेलगा ताइनबा नोंपोक थंगबा सरुक्ता कंगला नोंपोक तोरबान हाइना मिंगथोनबा पाक अमसु सेमगटले हाइरिबा पाक असे संजेन थोंगदगी हौरगा इम्फाल तुरेलगी तोरबान असिदा मिनुथोंग फाउ सेमगने मसीदा फूड स्टॉल ओपन जिम न सिंगबा फैसिलिटी कयासु लैहनगनी हाइरे प्रोजेक्ट असिगी मनुंग चन्ना पब्लिक प्राइवेट पार्टनरशिप मॉडल द मल्टी स्टोरी पार्किंग अने सेमगनबा होनरे हाइरिबा पार्किंग सिंग असे कंगलापाट मनिंगे पोल MLA क्वार्टर अमदे कैसामपाट की अरिबा पावर स्टेशन लैरंबा मफम असिदा सेमगनबा थौरांग तौरी हाइरे पाव असिना मखाताना हाई सेंटर न थादरकपा प्रोजेक्ट अयामबगे शेयर असे सेंटर न चादा मरफुद्रा अदुगा स्टेट न चादा 10 खक्तमक पुथोकपने अदुबो स्मार्ट सिटी प्रोजेक्ट असिगी ओइना चादा यांखै पुथोकनबा असिना मणिपुर गुंबा लाइरबा स्टेट सिंगददे प्रोजेक्ट सी मपुंग फाना थबक्ता ओंथोकपा ngamdanaबगे यामना चाउना मरम अमा ओइरे हिरम असिगी मतांगदा मणिपुर की चीफ मिनिस्टर याउना अवांग नोंगपो की चीफ मिनिस्टर सिंगना सेंटर द प्रोजेक्ट असिगी स्टेट शेयर हंथबिनबा कयारक हन्ना वाकटखिबा लैख्रबनी अदुबो हौजिक फाउबा सेंटर की माइकैदगी थबक अमता पाइखटपिदना लैरे असुमना लैबाक असिगी सिटी कयाबु मतमगा चानबा मवोंगदा सेमगनबा सेंट्रल गवर्नमेंट थादरखिबा यामना चाउबा प्रोजेक्ट असि मणिपुर की ओइनदे मंगफाउनबा ngamloidabagi phibam amada laire BJP na sit nifu laiba gawa bidan sabagi damak mirep kuntraga marigi ming laukthokre February 13 da tangkak amakhakta gi oina pangthokodoriba sit nifu laiba gawa bidan sabagi mikhal gi damak BJP na ahanbagi oina sit kuntraga marigi mirep singi oiba ming laukthokre mirep kuntraga mari asigi manungda OBC gi taraga mathoi schedule tribe ki ahum yaure अमरोमदा आम आदमी पार्टी नसु मखोई मिरेप लाउथोकपा हौखिबगा लोइनना चीफ मिनिस्ट्रियल गी मिरेपसु लाउथोखरबने कांग्रेस नसु गवा विधान सभा गी मिरेप लाउथोकपा हौखरबने सिट निफु लैबा गवा विधान सभादा बीजेपी अमदी कांग्रेस ना अकनबा लंबा ओइगदौरे कांग्रेस ना यूपी दा अनिसुबा लिस्ट ओइना नुपी 13 याउना मिरेप निफुगा मंगा गी मिंग लाउथोखरे सिट सामरीगा अहुम लैबा उत्तर प्रदेश के मथंग था 10 हौरगा तांकक 3 थोकना पांगथोकदोरिबा मिखल असिगिदमक कांग्रेसना अनिसुबा लिस्ट ओइना नुपी 13 याउना सिट निफुगा माथोइगी मिरेप सिंगी मिंग लाउथोखरे कांग्रेसना अनिसुबा लिस्ट ओइना लाउथोखिबगा लोइनना मखा ताबा लिस्ट सिंगसु अथुबा मतमगी मनुंगदा लाउथोकलगनी हाइना फोंगदोखरे हौजी स्टेट अतुदा अहानबा फेस की पांगथोकदोरिबा मिखल असिगिदमक राजनीति दल कयाना मागी मिरेप सिंगिदमक वर्चुअली वोट खोंबगी थबक कन्ना संगसिननखरे स्टेट असिदा कांग्रेस अमदी बीजेपी ना अकनबा लंबा ओइनबा याई हाइना थाजनरे अफगानिस्तान दा चाबा फंगदबगी अवाबा मायोकनरे अफगानिस्तान दा तालिबान गी अनौबा सरकार लाकपदगी लैबाक अदुगी मियाम दा चाउना अवाबा चैथेंग मायोकनरे हौजी लैबाक अदुगी मफम कया दा चाबा फंगदबगी क्राइसिस कया लाकले अमरोम दा नुपी सिंगना मखोइगी हक मतपा यारोय नुपी सिंगी राइट्स अपचाना फंगनगदबनी हाइना काबुल याउना लैबाक अदुगी मफम कया दा पीस रैली चटख्रे हौजिकसु लैबाक अदुगी मफम कयादा मियोय लाख कया चाबा फंगदबदगी अवाबा मायोकनदुना मसागी किडनी फाउबा योनबा याउरे अरोइबदा ताबिरिबा पुमनमकपु थागतजरी।